Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau Akasbani Imphal na leibak asigi amatu obegi wakalon sagat na bahona bada lauriba thaudang cultural identity ngak na bahona riba adubu Raijapal Ajay Kumar Balana thagat pa phongdokre Kendrigi Women and Child Development Raja Mantri Sabitri Thakur numit umnigi khongchata hayeng jiribam da thunglagani Griha Raja Mantri ngasi Imphal thadokre Raijagi Veterinary amasung Animal Husbandry Director na hari Manipur Classical Swine Fever amasung African Swine Fever sandoktanaba bibag asina kupna yengsilli Relief Camp te leiriba IDP singi rasan mani oina mi amada nomagi oina lupa marfu marida phangannaba sarkar gi thawang IDP singna penadre amasung Bihar Bidhan Sabha Mikal gi ahan batang ki oina kendra chama kunma thoida hayeng bot thadanaba mapung phana sem saba loire Akasbani Imphal na leibak asigi amatu obegi wakalon sagat naba honabada lauriba thaudang Manipur gi cultural identity ngak naba lauriba thaudang amasung manung hunjin mafam singda lairiba miyang gi kholau jati gi lambida tongan tongan ba thauram singi kuthang da pukhalang na honariba adubu Raijapal Ajay Kumar Balana thagat pa phongdokre Akasbani na sahi marpudra surakpa amasung Akasbani Imphal na miyang gi seba taropa sahi humpu helakpagi thauranga mari lenana Palace Compound Imphal da leiba City Convention Center da pangtoba thauram da saruk yaraduna Raijapal hai public broadcasting gi lamda Akasbani Imphal na masagi integrity professionalism amasung innovation ngak na thabak tauriba amadi pung kunmari subna YouTube live streaming tauriba asi thaganingai ni National Award kunithoi hena phanglaba Akasbani Imphal na kathokpaga loinana thabak tauriba haibidugi mayek laraba khudamni honglakliba media gi matangda mahaki oba wafam sing phongdoloduna journalist amasung broadcaster singna achumba ngakna amadi makoi gi thabak thauramda hauna langchat ngakna thabak tawinaba Raijapal na appeal tauri manghai journalist sing kalam amasung broadcaster singi microphone asi yamna shakti lerba kulai amani masina kanagumba amabu phanba amasung aranba maikaida sadhanba sung ngami Raijapal na hai receive information at much more faster pace, but it has its own challenges also. We get fake news, sensationalism, and biased reporting. For a society as diverse as and sensitive as Manipur, truthful and responsible journalism is vital. Media must act as a bridge that connects communities, not as a wedge that divides them. When reporting on sensitive issues, restraint and balance are as important as courage. The journalist's pen and broadcaster's microphone are powerful tools. They can either heal or harm. The responsibility to use them wisely rests every media professional. Media, often called the fourth pillar of democracy, must remain impartial and fearless. It should question authority when needed, but never become an instrument of division or political bias. Thoramadu Raijapal na Diamond Jubilee celebration ga marilena souvenir amasu phongki ngasi gi thoramduda additional chief secretary Anurag Bajpai Akasbani gi director general Rajiv Kumar Jain Akasbani North Eastern Zone gi additional director general Satyajit Das na singba saruk yaki tungda tongan tongan ba kala sanskriti amasung nat ki ba jagoi isai gi thoram sing pangthokki Naga Women's Union Manipur gi president Priscilla Thiumaina Luching Bamir Kangbu Amana Raijapal Ajay Kumar Balaga ngasi Raj Bhavan da unakre unaba aduda nupi singi yaifanaba amasung semilon phaganaba chakwat thaurangi package pibinaba taksingki nupi singi punsi mahing phaganaba maromdom lepsaba ngamnaba amadi sel thum amasung samajiki oiba thabak thorom singda saruk yaba ngamnaba union asina paikhatliba thabak thorom singi matangda Raijapal da paudamki Kendrigi Women and Child Development Raja Mantri Sabitri Thakur numin umnigi khongchatta hayeng jiribam da tungani mahangna jiribam da leiringai da sarkar na paikhaliba tongan tongan ba scheme sing amasung project sing yeng singani maragasida numit umnigi Manipur khongchat loreduna Kendrigi Griha Raja Mantri Bandi Sanjay Kumar ngasi Imphal thandokre mahangna ngasi Churachandpur jila da chatuna kendra sarkar gi makha da paikhaliba project sing gi mapam sing chatuna yeng singki mapam adugi luchingba singa amadi stakeholders singasu unaduna Raijasta hojik oriba phibamgi matangda wafong kya khanaki hari mantrina jila adugi deputy commissioner SP yauna official singa unaduna mifam amasu pangthokki
Chandel Jilla ki District Agriculture Office na sinduna ningtham gi maru marang yenthopui thoram mangasi Jilla asigi DC Office ki complex da leba multipurpose hall da pang tokre. Thoram aduda Jilla asigi DC Laisram Nandakumar, District Agriculture Officer, Additional Deputy Commissioner amasung Divisional Forest Officer Saruk Yaki. Thoram aduda wangang mada Jilla asigi Deputy Commissioner Laisram Nandakumar hai Manipur Sarkar na Lomi singi semilon phaganaba leptuna honaduna lagli. Manghai malemda nomagi missing hengalapada maram oiduna hengalagli ba missing gi yengduna tangai pada potok sing hena puthokpagi darkar oirakli. Mahakna hai ꯑꯩꯈꯣꯏꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯤꯁꯤꯡꯒꯤ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯃꯤꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯟꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯍꯟꯕ ꯗꯔꯀꯥꯔ ꯂꯩ ꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯃꯇꯝꯗ ꯍꯥꯔ ꯗꯔꯀꯥꯔ ꯂꯩ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯔꯤꯌꯥ ꯑꯗꯨꯅ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄ꯭ꯔꯗꯛꯇꯤꯕꯤꯇꯤ ꯋꯥꯡꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯄꯤꯕꯤꯔꯛꯄ ꯃꯍꯩ ꯃꯔꯣꯡ ꯑꯁꯤꯁꯨ ꯉꯁꯤ ꯌꯦꯟꯊꯣꯛꯆꯔꯤꯕꯅꯤ ꯍꯥꯔ ꯄꯤꯔꯛꯑꯦꯅ ꯍꯩꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯐꯠ ꯍꯦꯛꯇ ꯆꯥꯏꯁꯤꯜꯂꯒ ꯃꯍꯩ ꯃꯔꯣꯡ ꯐꯠ ꯍꯦꯛꯇ ꯊꯥꯕꯤꯕ ꯅꯠꯇꯕ ꯌꯥꯝ ꯏꯆꯝ ꯆꯝꯅ ꯁꯣꯏꯜ ꯇꯦꯁ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯔꯒ ꯌꯨꯔꯤꯌꯥꯁꯦ ꯗꯔꯀꯥꯔ ꯂꯩꯔꯦ ꯈꯪꯉꯒꯗꯤ ꯁꯤꯖꯤꯟꯅꯕꯤꯕ ꯂꯩꯇ꯭ꯔꯒꯗꯤ ꯁꯤꯖꯤꯟꯅꯗꯕ ꯃꯔꯝꯗꯤ ꯂꯩꯇ꯭ꯔꯒ ꯁꯤꯖꯤꯟꯅꯔꯒꯗꯤ ꯄ꯭ꯔꯗꯛꯇꯤꯕꯤꯇꯤꯗꯣ ꯋꯥꯡꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯍꯟꯊꯔꯛꯀꯅꯤꯕ Thawal amasung Kakching Jilla gi oina ningtham lorok ki maru marang amadi hari yenthopagi thoram hayeng pangthokani maru marang amasung hari yenthopagi thoram Thawal Jilla gi hairok litan makhongda hayeng pangthokani makha thana thasi gi kun phawba Jilla asigi tongan mafamsingda polamsing asi yenthokani hari Lau lokpagi thabak thoramsing amadi ain amasung shanti raksa yauna tongan hiramsing gi matangda khananaba Bisnupur gi mini secretariat complex conference hall da ngasi mifam ama pangthokre Jilla adugi deputy commissioner Srimati Puja Elangbam na sababati oiduna pangthokiba mifam aduna singya singda lau lokpa matamda ningthijana ngak senaba amadi lambida gari singna pukhalapa laikhom lainang sing amadi amot akai sing lokthoknabi matangda wafam kya khanaki hari Srimati Puja Elangbam hai Bisnupur Jilla da dengue case nemlabasu miyamna mikupna hom singna leiduna sexil tharang lokapagi tangai padaba lei paugi marakthana break ama Apomba khudingma cancer nate tawigumbasung chin lei yari yakhong ngau khanau naton amadi thyroid ta apomba leirabadi matam chana akhang ahei doctor tanabiu breast intestine lungs gallbladder colon angang khawgi cancer na chingba layeng liba surgical oncology leiraba NABH phanglaba AOI Babina Specialty Hospital asida CMHT PMJAY health card amasung government employee singi su khudong chaba pizari Dr. Singna tumor board phamduna anaba singi laying da chauna mating pangli akupa marol gi damak AOI Babina Specialty Hospital Sajiwa Jail Road Khabaisoi Imphal East ta tanabiu Tabiriba pawasi Akasbani Imphal degini Classical swine fever amasung African swine fever gi matangda nomagi oba raija thaki awareness program ama Imphal gi sanjen thongda leba veterinary complex ki farmers training hall da ngasi pangtokre Thauram asi pangtokpagi maruiba pandamdi raijas da leiriba oksing ngak senduna amadi laina tinal degi ngak thoknaba pandamda lomi sing amasung stakeholder singbu hena ningthijana khanganabani Thauram adu wangang bada Dr. R.K. Khogendrajit, Director Veterinary and Animal Husbandry Nahai, Manipur Lariba Imung Kyagi Oina, Oak Loiba Asi Maruiba Sentok Lambi Ama Oirakli, Rises the African swine fever Amasung classical swine fever Sandorok Prahabedu, Bibak Asina Kumna Yangsin Bagi Tabak Chatari, Manghai, Sasan Loiba Sing that Lemna Bibak Asina, Tongan Bad Laina Sing Digi Ngaktonaba, Hidaka Bagi Tabak Chatarakli. Foot and mouth disease Kioina. Taruk super round loiba phawda sasan lising humfu manga henbada tika kapthokre anti rabies vaccine lak ama lising kunthanipan chamri kunnipan kapthokre Census lising ani kuntari ki anba tangka ki pre-test urban da saruk yagadaba enumerator amadi supervisor singi oiba numit umni gi training program ngasidagi Imphal Municipal Corporation Conference Hall da hokre Imphal Municipal Corporation gi principal census officer Imphal amasung directorate of census Manipur na sinba thoram aduda wangangaduna Imphal Municipal Corporation gi commissioner amasung principal census officer urban Kiam Chandra Kumar Hai Urban gi oina Imphal Municipal Corporation gi ward number 16 singa makhada chathagadaba pre-test asida mari leinaba singa marik chuma paw launaba honabiu mahakna hai Director of Census Operation Manipur ki BM Makhada Magi direction tungina koi ngasi dagi hona numit humni gi training session amaka Imphal Municipal Corporation gi conference hall pangtoi maroi na masi pangthoi si kari gi no harakanda lakadoriba main census 2020-27 asida census tawu matamda supervisor innovator sing makoina karam haina yum na chalaga census ki information mayam chi kamai logani khotkani habigi matangda
ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯁꯦꯁꯟ ꯑꯃꯈꯛ ꯉꯁꯤ ꯇꯥꯡ 5ꯗꯒꯤꯅ ꯅꯕꯦꯝꯕꯔ 3 ꯐꯥꯎ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯗ ꯆꯠꯊꯕ ꯉꯁꯤꯗꯒꯤ ꯍꯧꯖꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯒꯤ ꯔꯁꯟ ꯃꯅꯤ ꯑꯣꯏꯅ ꯃꯤ ꯑꯃꯗ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯂꯨꯄꯥ 34ꯗ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯨꯅ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕ ꯁꯔꯀꯥꯔꯒꯤ ꯊꯧꯔꯥꯡꯗ IDPꯁꯤꯡ ꯄꯦꯟꯅꯗ꯭ꯔꯦ ꯉꯁꯤ ꯁꯑꯣꯝꯕꯨꯡ ꯑꯃꯗꯤ ꯁꯖꯤꯋꯥꯗ ꯍꯥꯡꯂꯤꯕ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯇ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯁꯑꯣꯝꯕꯨꯡꯗ ꯂꯩꯕ SDO ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯂꯨꯄꯥ 34ꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯍꯟꯗꯣꯛꯈ꯭ꯔꯦ ꯈꯣꯏꯁꯥꯎꯅꯔꯕ IDPꯁꯤꯡꯅ ꯁꯑꯣꯝꯕꯨꯡꯒꯤ SDO ꯑꯣꯐꯤꯁ ꯊꯣꯝꯖꯤꯜꯂꯛꯄꯗ SDO ꯂꯩꯔꯝꯗꯕꯗꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯍꯟꯗꯣꯛꯂꯝꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯄꯦꯛꯁ ꯀꯃꯤꯇꯤ ꯑꯣꯐ ꯚꯤꯛꯇꯤꯝ ꯚꯤꯂꯦꯖꯔꯁ ꯏꯀꯣ ꯁꯥꯗꯨ ꯌꯪꯈꯨꯃꯥꯟ ꯗꯣꯂꯥꯏ ꯊꯥꯕꯤ ꯂꯩꯇꯥꯟ ꯄꯣꯛꯄꯤ ꯃꯥꯏꯔꯦꯜ ꯄꯥꯠ ꯑꯃꯗꯤ ꯁꯥꯗꯨ ꯂꯝꯄꯥꯛꯀꯤ ꯀꯟꯚꯦꯅꯔ ꯀꯣꯏꯖꯝ ꯁꯔꯠꯅ ꯍꯥꯏ ꯆꯦꯡ ꯆꯥꯛ ꯃꯅꯥ ꯃꯁꯤꯡ ꯌꯥꯎꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯂꯨꯄꯥ 34ꯅ ꯀꯔꯝꯅ ꯀꯣꯟꯅꯒꯗꯧꯔꯤꯕꯅꯣ ꯃꯃꯥꯡꯗꯗꯤ ꯁꯔꯀꯥꯔꯅ ꯆꯦꯡ ꯄꯤꯔꯝꯕꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯑꯋꯥꯠ ꯑꯄꯥꯁꯤꯡꯒꯤꯗꯃꯛ ꯃꯤꯑꯣꯏ ꯑꯃꯗ ꯂꯨꯄꯥ 40 ꯄꯤꯗꯨꯅ ꯂꯥꯛꯈꯤ ꯍꯧꯖꯤꯛꯅ ꯂꯨꯄꯥ 34ꯅ ꯆꯦꯡ ꯌꯥꯎꯅ ꯇꯉꯥꯏꯐꯗꯕ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯍꯟꯕꯒꯤ ꯃꯍꯨꯠꯇ IDPꯁꯤꯡꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯜꯂꯨ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯔꯛꯇ ꯍꯤꯡꯂꯤꯕ IDPꯁꯤꯡꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕ ꯌꯥꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯕꯗꯤ IDPꯁꯤꯡ ꯄꯨꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯅꯁꯥ ꯃꯨꯛꯇ ꯚꯥꯔꯠ ꯑभियानꯒꯤ ꯃꯈꯥꯗ ꯐꯦꯔꯖꯣꯜ ꯖꯤꯂꯥꯒꯤ ꯇꯤꯄꯥꯏꯃꯨꯛ ꯑꯃꯗꯤ ꯕꯪꯒꯥꯏ ꯔꯦꯟꯖ ꯁꯕ ꯗꯤꯚꯤꯖꯟꯗ ꯃꯤꯌꯥꯝꯕꯨ ꯅꯤꯡꯊꯤꯖꯅ ꯈꯪꯍꯟꯕꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕꯅ ꯍꯛꯆꯥꯡ ꯁꯣꯛꯍꯜꯂꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯦꯔꯖꯣꯜꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯑꯣꯐꯤꯁꯀ ꯄꯨꯟꯅ ꯁꯤꯟꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯖꯦꯜꯗꯤ ꯁꯦ ꯅꯣ ꯇꯨ ꯗ꯭ꯔग्ꯁ ꯁꯦ ꯌꯦꯁ ꯇꯨ ꯂꯥꯏꯐ ꯍꯥꯏꯕꯁꯤꯅꯤ आकाशवाणी इम्फाल की पाव ताबीरी बिहार विधानसभा मिखल की अहानब तांकक की बोर्ड हयेंग थादनबा मपुंग फाना सेम साबा लोइरे तांकक अस जिला 19 की विधानसभा केंद्र चामा 19 हयेंग अयु पुंग 3 की नुंथिल पुंग 3 फाव बोर्ड थादनगनी अदुमैनमक विधानसभा केंद्र खरददी सिक्युरिटी की येंगलगा नुंथिल पुंग 5 फाव बोर्ड थादनगनी मिखल से नियम चुमना अमसुंग शांति ओइना मिखल पांगथोकनबगीदमक सिक्युरिटी की अकनब सेक्शन थौरांगसिंग लौखले तांकक असदा वोटर कोटी 3,85,000 ना मिरेप 1,313 की मराइबक लेपकनी हौजिक सानबगी पाव खेत्रीमयुम प्रेमचांदगी अहुमलक सुबा मणिपुर प्रीमियर लीग की ngasi sanakhiba match singda Asufi Football Academy mauna All Moirang Football Association amofabu panjil ahum amada maitiba pikre sektada leiba SSC ground jathariba league asigi ngasi sanakhiba anisuba match tana Moirang Imphal United FC na Imphal Youth FC bu panjil amasinoda maitiba pikhi kunmangarak suba Super Division Football League Tournament lisingani kunmangada ngasi Youth Welfare Club Malomna Chajing Inat Kanbalup Chikal Lilongbu Panjal Ahum Amada Maitiba Pikre Imphal West District Football Association Sinuna Tathariba Tournament Asagi Maka Tarakba Mesta Hayeng Pamyal Pasoi Part 2 Amadi Juvenile Club Sagolban Tirana Lambata Nagani Paul Star College Wabagana Sinuna Tathariba Ayekpam Pratap Singh Memorial Manipur University Inter College Football Tournament Gi Ngasi Sanakiba Mesta Naurem Birahadi College na Liberal College pu penalty shootout ta Panjal Taruk Marida Maitiba Pikre Anishuba Mesta NG College na Kamokya Pemton College pu penalty shootout ta Panjal Manga Marida Maitiba Pikhi Ahum Suba Mesta Prabhati College na Imphal College pu Panjal Ama Sinoda Maitiba Pikhi Sector Headquarters CI Operation BSF Manipur na Sinduna Lamlong Artificial Turf Ground Jathariba Birjaka Fankraba Lekhidraba Constable Deepak Chunga Khambu Ikai Kunuba Utuna Pangthokpa State Level Under 15 Boys Football Tournament Gi Ngasi Sanakiba Match MUFA Amadi GFA Panjal Chanaba Ngamdana Draw Oikre KIYCFA na Ima FA bu Panjal Ahum Anida Maithiba Pikre Anirak Suba State Level Master Men's and Women's Hockey Tournament Lisingani Kunma Kuntarukta Nupigi Oina Mera Basikongna TWC Tabung Khokpu Panjal Ahum Anida Maitiba Pikhi Nupagi Oina TWC Tabung Khokna KCDO Kongpalbu Panjal Mari Anida Maitiba Pikhi Rajesh
Thagachari Premchand Arubeda Maruba Pau, Akasbani Imphal and Lebak Asigi Amato Obegi Wakalon Saganaba Honabada Lauriba Togdang, Cultural Identity Nganaba Honiba Adubu, Raizapal Ajay Kumar Balana, Tagapa Pongdo Kre, Gendri Women and Child Development Raisa Mantri Sabitri Thakur, Numin Umnigi Kongsuda Jiribam the Hayang Tunglagani, Griha Raisa Mantri, Imphal Tadokre. Raijagi Veterinary Amasung Animal Husbandry Director na Hairi, Manipura Classical Swine Fever Amasung African Swine Fever Sandorok Tanaba, Bibak Asina Kupna Yengsilli. Relief Camp the Ladiba IDP Singi Rasan Mani Oina Mi Amadat Nomagi Oina Lupa Marpu Marina Panganba Sarkagi Taurangda IDP Singna Penadre Amasung Bihar Bidan Sabah Mikalgi Ahan Batangki Oina Kendra Sama Kunmatoida Hayeng Bot Tadanaba Sem Saba Lori Paulo Jare.